ISTV की Manipuri pau ming tabiri simbo taram nokseri ahanbada maribu pau London sigi famnaibi kya yauna miyoi kya na pesa thidor tabadegi BSNL Imphal na lipa crore homfu hena khongat pangamdri pau sandon upizari London must leriba lebaga sigi famnaiba amadi famnaibi kya yauna miyoi kya na makoi na seasonary ba amadi season ki ba telephone landline amadi mobile phone gi bifam thokpa thagi bill tigalak tabadegi BSNL Imphal na lupa crore hompu hena khongat pangamdana leiri haina ISTV news na fangba paw amna hairi Bawasam ka taraduna hariba yamlaba senfum asi ngasidagi sai tara mangarong gi mamangdagi tapna yam khalakibani Khongatpang amdana leiriba senfum asigi manungda lupa crore tara mangaromna mobile phone gini lupa crore nifumanga henbana landline telephone singini hairi hauji phabuda Manipur da myo lising kun hena landline telephone seasonary listing mapan henbana BSNL gi postpaid mobile phone seasonary sahi khara gi mamangda BSNL gi billing system asi acham mamongda tarabadagi miyoi kyana matam chana bill thigalakpa namkidabani haujiti centralized oiba mongda billing system tobudagi matam chana miyana bill thitokpagi haina bill rakle hairi pawstu makha taraduna Manipur gi masak naiba miyoi oiramlaba haujna lekhidraba miyoi amada fawba lupallak manga henbagi senfam bikhalakta tokre BSNL gi category da yauriba BPIP amadi VIP singidamakta landline telephone sing pirabasu matam chana bill thidoroktabadagi yablaba sathman ga namchinduna leiri hariba line sing asi bill thigalakte haiduna kakhaluba matamda BSNL da makhoin akan aring singbagi thong chatharakpasu yawi hairi police ki OC fawna bill thigalakte haina line kakhalubagi damak BSNL gi mainenaba official singda nungaitawa phom phongdokba kya yauri thawang kaya asidagi BSNL na yamlaba sanfum sing asi khongat pangamdana lakhibani hauji fawda lamdamsta leriba famnaibi kyana makhoi thikatpham thokba office ki amadi marinai gi sanfum sing thigalaktaba yauri masina maram oiduna BSNL Imphal na khumang choksinna thabak tongnaba honabada kudong sadwa kya mayoknari hana ton kiba sanfum sing araiba mongda khongatnaba honari miyamnasu bill tidokpagi hainabi thamduna Manipur da BSNL paikhaliba thabak asida kumang choksinaba honaminaba BSNL Imphal na pamli Thasiki tang daratarukta Pauxi singda phongnakiba Permanent Pata Sangai yoklagani haiba wafam sida Permanent Long Development Organization na wafam kya phongdorakle Permanent Pat Manipur gi puariga sagonaba thadoknaba yadraba pat amani chahi cha kya gi mamangdagi pat asa tangduna miyolishing kya hingduna lakli malengi oiba ing asagi khal kairakpana amasu pat asigi mapunsi khangenpham yorakpani pat asi ngasidi yengbada fajadre amadi akiba faure pat asina ngasigi shoklaba film yorakiba asi chahi kunthra gi mamangda palamba sarkar singdagi hauzik phawada paliba sarkar gi achowa khangsinadaba haijadaba miyeng sandaba awonbaga jasinaba ngamdaba aranba amadi asoibanani hairi Permanent Pata Sangai yoklabadi pat asa tangliba miyoi singi hingnabagi pambai matpani sangai kalaga mi hatpana phabra hanglakle Mateng pangbinaba miyoi lektabadagi Asian amadi World Championship ta saruk yanaba marirak invitation farlaba sanaroi ama ningba kaina leiri sanaroi amagi punsida amuktamak tangna fangba sigumba kudong chabasi hanna fanglabasu chathok jasingi sel puthokpa ngamdabadagi ngasi fawba Asian amadi World Championship ta saruk yaba ngamduna leiri hiramsida report ama ayaki mingji yambem tiken mitai ko ayaki leibhamna sagom tera lokham lekte lejabane ayak angang degi sanabasi yam pame adugu aina taekwondo sanabasi akhoi oja indragi makhada 1977 adari sanaba hujabne aise degi 1980 dai black si thaagadabada isi Lucknow da matamda pasasi yam changmni aisi chatpasingamdana black thabi salhodre aisi aduga adum ai drop tawkhra de lep khra aisi aisi athletic tamgon thare athletic lamje matang yo de khara halware ade ai kaino da sang akoi master athletic association da aisi 204 da sang aisi adagi matang tang sum chana gi jahi khuding sum national gi thapsi adum chatle aisi 209 da aisi goal ama phange adagi 2012 tamu Bangalore da mu national gi tar Bangalore sida adu sai goal am lawjare adagi 13 da mu su hanjin na Bangalore tar adu Bangalore adu su
ꯑꯩꯁꯤ ꯀꯩꯅꯣꯝꯃ ꯂꯧꯔꯦ ꯑꯩꯈꯣꯏ ꯒꯣꯜ ꯑꯃ ꯂꯧꯔꯦ ꯑꯗꯒꯤ ꯁ꯭ꯇꯤꯐꯟ ꯆꯦꯁꯇ ꯑꯃꯨꯛ ꯁꯦꯀꯦꯟ ꯇꯥꯔꯦ ꯑꯗꯨꯗꯅ ꯑꯗꯒꯤ ꯃꯊꯪ 2014ꯗꯁꯨ ꯑꯩꯈꯣꯏ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯀꯣꯝꯕꯦꯇꯣꯔ ꯑꯣꯏꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯅꯦꯁꯅꯦꯜꯒꯤ ꯇꯥꯏ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯗ ꯒꯣꯜ ꯑꯃꯃꯨꯛ ꯂꯧꯔꯦ ꯑꯩꯁꯦ एशियन वर्ल्ड चैंपियनशिप सरुक यानवीदमक सानरोय अदुगी बैंक अकाउंट सिक्योरिटी डिपॉजिट ओइना लुपा लाख अनिरोम फेडरेशन द उत्प मथौ तारी हिंगनबगी लानफम द अवापोलम पुरबा सिनफमना अरांगफम ओइबा टिकेनगुम मियोय अमददि लुपा लाख अनिरोम महाकी बैंक अकाउंट द उत्प हाइबसी ओइथोक्तबो मानबा वाफम ओइरी सानरोय अमगी पुंसीदा फना कन होनरसु नेशनल चैंपियन ओइबा हाइबसे तराय तरायबा वाफम नते मसीगी मथक्ता एशियन चैंपियन ओइगनी अमदि वर्ल्ड चैंपियन ओइगनी हाइबगी अचेत पथाजब लेरिबा टिकेन द सवत पिनबा लेतबा हाइबसे यामना लाइबक थिबा वाफम अमने मणिपुर बु मालेम द मसक ताकपदा सानरोइसिंगना अचौब थौदांग यारी हाइबा वाफम यामना तोइना हाइनरबसु असिगुम्बा सानरोइसिंग मणिपुर की मिंचत पुरकदबा अमदि इंडिया की मिंचत पुरकदबा सानरोइसिंग असिबु सवत पिनबा लेतबा हाइबसे ख्वाइदगी हेना लाइबक थिबा वाफम अमसु ओइरी ngasi kanagumba puksen chawba aibu sumai tawna sanabaji world champion abidi asian champion sida chatlo haina aibu mateng pangwina male ai asian game ji soi na lojagani adagi world do soi na lobu ngamjagani be ai asane mase ain thamjari base हिरम सिदा मणिपुर की पुक्चल चौर मियोइसिंगना मतेंग पांगबिबा तारबदी टिकेंदगी मणिपुरना अमदि इंडियाना थोदो हेंदोबु मिंचत क्या पुरखगिने हाइबसी अचेत पथाजबने अमुगल लोइनाना पौजमदैबा रिचार्ड रंजन खुमल लंपाक मेन स्टेडियम नोंगपोक इम्फाल लोमी सिमी अपन बलु निसालना ऑल मणिपुर प्रोग्रेसिव फार्मर्स एसोसिएशन की मियंग मखादा डायरेक्टर ऑफ एक्सटेंशन एजुकेशन सेंट्रल एग्रीकल्चर यूनिवर्सिटी इम्फाल अमसुंग केवीके अंड्रो इम्फाल ईस्ट कपुंडना मल्टी डिसिप्लिनरी अवेयरनेस कम ट्रेनिंग प्रोग्राम ऑन एग्री एंड एलाइड एक्टिविटीज हाइबा हिरमदा नोमगी ओइबा प्रोग्राम अमा जेरीवाम सोक अतिंगबी कम्युनिटी हॉल द पांगथोकरे हाइना निसालगी सेक्रेटरी टी समानंदना थादोरपा चेरोल अमना हाइरी Persons with Disabilities Act English Samapan Mafudra Mangagi Makada Relief Center for the Welfare of Differently Able Person Manipuna Consumer Affairs Food and Public Distribution da Lairabagi Pankan Makada Leva Disabled Singda Yantonaba Subsidy Rate Chain Quintal Yankai Bibinaba Hizrubada Egg Asti Chanadri Haiduna Chain Quintal Ahokak Pirtuna Relief Center Asibu Ikaiba Pire Haina Center Sigi Chero Amada Penda Fondroli Benena डिपार्टमेंट इशू तौरीबा चेन क्विंटल अहुम असी सेंटर असिना चाक्तुंग पिजगे खलिबा डिसेबल सिंगदा येनबा कोनरोइदबना डिपार्टमेंट इशू तौरीबा डिपॉजिट स्लिप असी हंदोकलगनी हाइरी हजुलोसिलपदा मरेबा पाउ अमहना लंदम सिगी फमनाइबे केया यावना मियोय केयाना पैसा थिदोरक्तबदगी बीएसएनएल इम्फालना लुपा करोड़ होमफु हेना फंगपंगमद्रे हजुगेदी ISTV की पाउ निंग ताबिरक सिंगो अमुकहना खुरुमजरी